Nata Sankritan ki saknai raba laikidraba Guru Yumnam Jatra da chahi asigi Padma Shri Award pinanaba lautorakpada Chief Minister Yumnam Khemchana nungaiba phongdorakli social media da thagalakpa post amada Chief Minister Yumnam Khemchan hai Guru Yumnam Jatra na lemjeningai oiraba mana ase pinanabagidamak lautorakliba ase lamdam asigi oina chauthokchaningai ni award ase tha asigi kunmanga da Rashtrapati Bhavan da pangthokadaba civil investiture ceremony da lanthokadabani Guru Yumnam Jatra Nat Sankritan ki masak naiba artist ama oibatu natana Jawaharlal Nehru Manipur Dance Academy ki guru su oirame mahakna punsi chupa Manipur ki nat amasung culture manghandana ba amadi yokhatuna thamnana ba kathokpa amaga loinana hotnarame mahakna hotnakiba sing aduna masing thingamdraba state amadi national award kaya piduna ikai khumnabasu utkrabane Guru Yumnam Jatra na hotnakiba sing aduna lakadaba mirol kaya da anoba inot ama haptuna adumak lehaurakani hainasu Chief Minister Yumnam Khemchana phongdorakli Tronglaubi thodoka mari leinana Uripok tagi Khaidam Jennifer na